Houdong-na chikpadagi mioi ani laikhidre. Yamna ngakpa amadi tangna thokpa thajadaba thodok amada tha sigi tang tara nipan gi ayuk pung tara mathoi gi minute nifurom tarakpada irengbam khoijomba chahina mari apokpa ai kesorjit amadi konthaujam ramesh chahina kunmapan apokpa ketiken ngairangbam awang maning lekai da leiba mioi ani asi atopa gi yumda leiba Houdong-na chiklambadagi remsta laikan na bangamdana laikhidre hairi hairiba laibak thiba thodok asida laikhidraba sing asina thajaba tawrudana anti rabies vaccine kaptho hogdawani hairi makhoi animak numit nini gi mamangda sagal chikpa phawba horakhi hairi matungda sak ising chaba thakpa yaraktaba arang arak uba yadaba wa nganglagasu mamit kuptaba masagi setliba phi natana atopa phi hongba yadaba hakchang thengba yadaba nungshitna yaibada khangba ising yamna wana chatpa tumina leiba pambagi layong ulamkhi masida natana ngairangbam awang amadi maning lekai da leiba sahi taradagi tara manga phawbugi manungda leiba angang taruk taret muk hairiba Houdong asina ngairangbam koireng rota ayuki walking chatpa matamda lambi da leiramba thengnabadagi nungsiduna pharaga porakpada khotpa chikpana chingbagi thabak tha asigi tang tara marida thokpasu yaukre amadi ngairangbam maning lekai da su mioi mari muk huina chikpagi thodok amasu yauki hairiba matam asida angawbu huini haiba hui amadi miyamna tanaraga hatokhibasu leikre haina Western Sporting Club ki president KIS ibomchana thadrokpa sirol amana phongdorokle aduga topa paw amana mahiroi lup tarukna thamkhiba demand tarani thoi thabak to ontho haiduna wakat khongjang changsinkhre COVID-19 lanthingna ba mahiroi lup taruk desam emsu MSF KSA shuk amadi aims na thamkhiba demand tarani thoi thabak to ontho haiduna ngasi mahiroi lup tarukna sinduna kaisampat junction da leiba community hall da wakat khongjang changsinkhre khongjang adu da saruk yakhiba desam gi president nangmai rakpam edition haikibada manipuri gi oirak leba phibam asina maram oiduna state asida COVID-19 thengnana ba changchiliba lanjang asida chauna ahoba leirabara haibasini oirak leba phibam asida COVID-19 gi state policy ama leifam thokle maram aduna athubada manipur lengakna hirampuna makta konsiliba state policy ama sembiu manung phawna unaba policy adu miyamda matam matam gi lauthoppiu mahiroi lup tarukna thamkhiba demand tarani thoi asi thabak to onthokna ba manipur gi chief minister da ai baserol pisilagani hariba demand sing asi manipur lengakna athubada thabak to onthoppiu demand sing asi thabak to onthorakpa tarbadi manipur da nongmuda mioi chahum chamri hengalakliba asi kharamakhay phaba ngamgadra khali mahiroi lup tarukna thamliba demand sing asi gi manungda state asi gi oiba COVID-19 task force ama hana athubada sembiu haiba asini Pamung samga dagi tadaba COVID-19 dedicated hospital ama sayol amagi manungda lingkhatpiu makhatana su pamung samga amagi thaurang su tawbiu rims amadi jenims animak natragana yamdrabada amadi non covid hospital ohenbiu haiki edition makhatana haikibada election tawba tawdabana nakal amarom da thamkhraga mikhal gi mingda tawnari ba thabak thoram sing asina COVID-19 chandorokpada hena mateng pangsilagani khali haiki aduga to pawamana ngasi sumioi chohum ga tara manga COVID-19 positive oire amana leikidre mioi chamaga hundrani thoi discharge tawkhre satli bapung kunmari sida manipur da mioi chohum ga tara manga nauna COVID-19 positive oire mioi amana leikidre ngasi sumioi chamaga hundrani thoina laisat asidagi phaduna discharge tawkhre hairi health department gi additional director su oriba department asigi wangang loi doctor khoirom sajikumar mangangna thadrok serol amana hai ngasi naunu positive oikiba mioi chohum ga tara manga asigi manung da kunthra de central armed police force dagini apun bo positive asigi manung da mioi chani ga humphunipan amadi travel history leitaba mioi ngaktani hairi naunu positive oiraklaba singasi tharga state asida COVID-19 gi apun ba confirm case lising tara manga ga satret humdra ni pan sukre hojik phawbu da laisat asidagi phakiba mi gi masing lising tara ma thoiga chama pan tara humdoi sukre hojik active case ta lising ahum ga satret ni phunipal leiri ngasi leikidaba mioi ama asi tharga laisat asina leikidaba mi gi masing na chama ga tara tret sukre ngasi leikidaba mioi sing asi surachanpur dagi sahi 53 rom surubanu ba amani hairi hojik phawbuda laisat asidagi phagalakibagi changchada humdra manga dasmik manga soino oiri ngasisu Imphal West dagi humphuni thoi Imphal East dagi humdra mapal Thoubal dagi tara taret none dagi manga Kamjong dagi ani Kakching dagi kunma thoi Ukhrul dagi ama Chandel dagi ama Tamenglong dagi nipu manga Churachandpur dagi nipu manga Tengnopal dagi manga Senapati dagi ama amadi Bishnupur dagi ama positive oiba thengnakhi aduga to paw amana maram chadana containment zone lauthoktuna miyamda wahalle ichel COVID-19 positive oiba mioi ama phawba leitraba nagamapal soram leiraki akoibada leingakna maram chadana containment zone lauthoktuna miyam chathok chasin tawbada athingba pirakpabu mafam adugi club amadi miyamna pendaba phongdorokli
ngasi nagamapal soram lerekta leiba ireipak chaukhana bohana ba ireipak cha singi loop इचेलगी ऑफिस ता पांगथोक पावगी मिफम अमदा इचेलगी प्रेसिडेंट सोराम राजेंद्र कुमार ना फोंगदोखिबदा हाइरिबो मफम असिदा हाना कोविड-19 पॉजिटिव ओइबा मी 13 लेरमै अदुबो लाइबुक फबदगी मियोइ सिंग असि नेगेटिव ओइदुना डिसार्ज तौख्रे पॉजिटिव ओइबा मियोइ अमा फाव लेत्रबो मफम असिदा लेंगाकी ऑर्डर अमना कंटेनमेंट जोन लाउथोकपिदुना हाइरिबो मफम असिदा चाउना खुदोंग चादबा मायोकना हल्ले पुलिस ने लेकाय एसिगी थोकफम सिंगदा थचिनदुना सथोक चसिन तौरिबा लेकायगी मियामदा अथिंग पिबिरे मसिना मरम ओइदुना नोंमगी सूरग तांजरिबा मियामददी चाउना अवाबा ओहले हाइकी महाकना मखा ताना हाइखिबदा लेकाय असिगा थंगनरिबा रिम्स रोड की मखारोम थंगबदा लेरिबा दुकान सिंगना थोंग हांगबा याहलगा लेकाय असिगी अवांग थंगबदा लेरिबा दुकान सिंगबना थोंग हांगबा याहंद्रे मसिना मियामदा चाउना नुंगाय हंदबा मा थोहले मरमदुना लेंगा की ऑर्डर असी अथुबदा हंदोपियु ऑर्डर असी अक्टोबर थागी तांग 38 फावबदा चनगनी हाइना पल्ली मसिना चनखिबा तारबदी यामलबा नुमितसिंग असिदा नोंमगी सूरग चाजरिबा मियामदा चाउना खुदोंग चादबा मायोकनगनी हाइकी अदुगा अतोप्पा पाव अमना पुलिस कांस्टेबल अमना ऑनलाइन क्लास यावबा ngamdabasing लाइक तब्बीरी मालेम पुंबदा संदरोक्लिबा कोविड-19 मरम ओइरगा ऑनलाइन क्लास यावबा ngamdaba angangsingda दिल्ली पुलिस की कांस्टेबल थान सिंहाना लाइक ताकपी तंबीबगी थबक चथरी रेड फोर्ट की साइड टेंपल की पार्किंग मनुंगदा थान सिंहाना चथरीबा लाइक तंबीबा अदुगा मरी लेनना थाना हाइकी angangsingda लाइक ताकपी तंबीबा असि लाइसेट असि लाक्त्रिङैदगी चथदुना लाकी लेबाकी अथिंग बलैबदगी मतम खरदी लेपदुरी अदुबो ऑनलाइन क्लास यावबा ngamdaba महिरोइ सिंगी येंगलगा थौरांग असि पाइखतपनी महागा ताकपी तंबीरिबा सिदा मफमदुगी अकोइबदा लेरिबा नोंमगी सूरगा चाबा मियोइ सिंगी मचासिंग यावबा लाखी हाइरी महागना मखा ताना हाई हौजिक चथरिबा ताकपी तंबीबगी थबक असि हेल्थ मिनिस्ट्रीना पीबा चना कांगलोन सिंगाकली लोइना मखोइदा मास्क सैनिटाइजर मदी सोशल डिस्टेंसिंग की वाखल लौसिंग कयासु पीरी हाइकी अदुगा अतोप्पा पाव अमना कोविड-19 ना नाबा मियोइ लाख 150 हेनख्रे मणिपुर दसु लाइसेट असि संदोकबा हेनगलगली लेबाक की ओइना कोरोना वायरस केस ख्वाइदगी हंथाना थेंगनबा नुमित ओइना हौखिबा था अनि असिदा 85 गा चात्रेट कुनिथोय हौखिबा पुंग कुनमरी दा थेंगनखिबसिना ओइरे अदुम ओइनमक अपुनबा नाबा मसिंगदी लाख 150 गा दशमिक अमा यौरे हाइना यूनियन हेल्थ मिनिस्ट्री नंगसी अयुक थादोरप डेटा दा उडली लाइसेट असिगी महिकना नहनबा जुलाई 18 चामगा निफुमदोय सिखिबा अदुगी मतुंगदा ख्वाइदगी हंथरकपनी हाइना पारी कोविड-19 के मरी लेना सिखिबा अपुनबा मसिंग लाख अमगा लिसिंग 13 गा चात्रुक तारा यौरे अदुगा अपुनबा अनाबा मसिंगना लाख 150 गा लिसिंग यांखै गा चनी 150 सूरे लेबाक सिगी ओइना कोरोना वायरस ना सेनखिबगी चांगचादा अमा दशमिक मंगा अहुम लेरे हौजिक लाइकन नरिबा अपुनबा अनाबा मसिंग हौखिबा नुमित हुमनीदा लाख 9 की मखादा लेरकपदु लाख 3 का दशमिक 3 अनीदा लेरी अदुगा नाबा फबगी चांगना चादा 49 दशमिक अहुम यौरे लौना गनबा लाइसेट असिना नाबदगी मियोइ लाख 63 का दशमिक 3 फिबम फग्रे हौखिबा पुंग कुनमरीदा टेस्ट लाख 9 दशमिक 5 तौखी अदुगा टेस्ट तौबगी चांगसु हंथरकले हाइरी मणिपुर थंगना हौखिबा नुमित हुमनीदा कोविड-19 पॉजिटिव ओइबगी मसिंग चौहुमगी मथक्ता हेनगत्तुना लेबगा लोइनना लाइसेट असिना नाबमी अहुमदगी तादना नोंमदा सिरी हौजिक फावदा सिखिबा मसिंग 113 यौखरे ngasi ayu phawda nupi 113 yauna ngarangdagi horaga punna mioi chahum sugna mapan positive oiba thengakhiba asina laisat asina naba apunma masing lising tara manga ga chamri humphum doi sure laisat asina nabadagi phaduna discharge tawkhiba masing chani ga mawdani pan tharaga ngasi ayu phawda punna laisat asina nabadagi phakhiba masing lising tara mathoi ga chatret ni phumathoi sure naba phabagi changchada 105 दशमिक 9 अनिनी हाई हौजिक लाइकन नरिबा अपुनबा मसिंगना लिसिंग अहुम चात्रुक सुंग तरुकनी हाइना ऑफिशियल ओइना हाइरी हौजिक मखा ताना टेस्ट तौबगी थबक चथरी नौना पॉजिटिव ओइरबा सिंग असि इम्फाल वेस्ट दगी चामगा निफु इम्फाल ईस्ट दगी 53 थौबाल दगी हुमफु जिरिबामदा अमा कांगपुंगपीदा अनि नोनेदा 13 कक्सिंगदा अनि उखरुलदा अहुम चांदेलदा निपान चुराचांदपुरदा 3 टेंगनौपलदा अहुम सेनापतिदा 13 बिष्णुपुरदा 13 मसिगी मथक्ता सेंट्रल पर्सनल 13 पॉजिटिव ओइबा यावरी अरुबदा पाउबिलाई न्यूज रीडर के वीडियो यंगिरिबो खुदिमको थागतचरे।